ꯑꯍꯥꯟꯕꯃꯛꯇꯗ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯑꯅꯧꯕ ꯋꯥꯔꯤ ꯃꯆꯥ ꯑꯅꯤꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯅꯤꯁꯤꯒꯤ ꯃꯃꯤꯡꯅ ꯂꯤꯄꯨꯟ ꯑꯃꯗꯤ ꯅꯤꯡꯁꯤꯡꯂꯛꯄ꯫ ꯋꯥꯔꯤ ꯃꯆꯥ ꯑꯅꯤꯁꯤꯒꯤ ꯑꯏꯕꯤꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯃꯥꯄꯇꯤ ꯗꯦꯕꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯃꯆꯥ ꯑꯅꯤꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯤꯄꯨꯟ꯫ ꯀꯨꯏꯔꯦ ꯕꯤꯖꯌꯥꯅ ꯑꯣꯐꯤꯁ ꯀꯥꯔꯝꯗꯥꯏꯗ ꯄꯔꯕꯤꯟꯒ ꯊꯦꯡꯅꯗꯕ꯫ ꯊꯕꯛ ꯆꯤꯜꯂꯤ ꯍꯥꯏꯗꯨꯅ ꯄꯨꯡ 9-10ꯗꯒꯤ ꯍꯣꯕꯦ-ꯍꯣꯕꯦꯅꯤ꯫ ꯍꯜꯂꯛꯄꯗꯗꯤ ꯃꯍꯧꯁꯥ ꯄꯨꯡ 8ꯀꯤ ꯃꯇꯨꯡ ꯉꯥꯛꯇꯅꯤ꯫ ꯑꯣꯐꯤꯁꯀꯤ ꯃꯇꯝ ꯂꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯍꯜꯂꯛꯇꯨꯅ ꯁꯦꯠꯂꯨꯕ ꯐꯤ ꯍꯣꯡꯗꯅ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯀꯣꯐꯤ ꯊꯛꯃꯤꯟꯅꯈꯤꯕꯗꯤ ꯀꯗꯥꯖꯤꯠꯅꯤ꯫ ꯃꯃꯥꯡꯒꯤ ꯅꯨꯃꯤꯠꯁꯤꯡꯗ ꯕꯤꯖꯌꯥꯅ ꯑꯣꯐꯤꯁ ꯀꯥꯔꯝꯗꯥꯏ ꯀꯦꯕ ꯂꯣꯏꯗꯨꯅ ꯊꯣꯔꯛꯄꯗ ꯄꯔꯕꯤꯟꯅ ꯍꯦꯛ ꯂꯛꯅꯩ꯫ "ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯀꯣ, ꯃꯆꯨꯗꯨ ꯌꯥꯝ ꯄꯛꯆꯩꯅꯦ꯫ ꯉꯁꯤꯗꯤ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯃꯥꯜꯂꯤꯗ, ꯌꯥꯝꯅ ꯀꯦꯔꯦꯅꯦ, ꯐꯁꯨ ꯐꯖꯩ" ꯑꯁꯤꯅꯆꯤꯡꯕ꯫ ꯕꯤꯖꯌꯥꯁꯨ ꯅꯨꯡꯉꯥꯏꯖꯩ, ꯍꯥꯏꯖꯧ ꯆꯤꯝꯕꯥꯟꯊꯣꯡꯗ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯕꯁꯨ ꯐꯖꯩꯕꯨ ꯍꯥꯏꯔꯕꯗꯤ ꯍꯔꯥꯎꯔꯅꯤ ꯁꯤꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯕꯤꯖꯌꯥꯅ ꯃꯇꯣꯝꯇ ꯈꯟꯖꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯏ꯫ "ꯉꯁꯤꯗꯤ ꯍꯥꯏꯖꯤꯟꯕ ꯃꯥꯟꯗꯦ, ꯑꯩꯁꯦ ꯇꯁꯦꯡꯅ ꯐꯖꯩ" ꯍꯥꯏꯅ꯫ ꯄꯔꯕꯤꯟꯅ ꯍꯥꯟꯅ ꯑꯣꯐꯤꯁ ꯀꯥꯈ꯭ꯔꯕꯗꯤ ꯕꯤꯖꯌꯥꯅ ꯐꯖꯕ ꯐꯤꯖꯦꯠꯀꯤ ꯊꯣꯏꯅ ꯈꯟꯅꯤꯡꯂꯨꯗꯦ꯫ ꯑꯃ ꯍꯦꯛꯇ ꯁꯦꯠꯆꯤꯟꯕꯗ ꯐꯖꯕ ꯊꯤꯕꯒꯤ ꯋꯥꯈꯜ ꯈꯜꯂꯨꯗꯦ꯫ ꯉꯁꯤꯗꯤ ꯕꯤꯖꯌꯥꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯇꯨꯔꯨꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠꯇꯨ ꯂꯣꯏꯔꯗꯨꯅ ꯄꯨꯔꯛꯏ꯫ ꯃꯃꯥꯟꯅꯕ ꯃꯆꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯨꯒꯥꯒꯤ ꯑꯄꯥꯕ ꯏꯅꯐꯤꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯣꯐꯤꯁ ꯀꯨꯝꯂꯛꯄꯗ ꯁꯨꯁ꯭ꯔꯤ ꯄꯨꯖꯥꯒꯤ ꯗꯥꯟ ꯊꯥꯗꯕ ꯆꯠꯂꯨꯗꯧꯕ ꯑꯃꯁꯨ ꯂꯩ꯫ ꯑꯍꯥꯟꯕ ꯉꯥꯛꯇ ꯑꯣꯏꯔꯕꯁꯨ ꯄꯥꯝꯖꯕ ꯃꯆꯨꯁꯨ ꯑꯣꯏꯔꯕ ꯐꯤꯖꯣꯜꯗꯨꯒ ꯆꯥꯟꯅꯅ ꯕꯤꯖꯌꯥ ꯈꯔ ꯍꯦꯟꯅ ꯀꯦꯖꯔꯦ꯫ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯅ ꯈꯟꯖꯩ꯫ ꯄꯔꯕꯤꯟꯅ ꯑꯣꯐꯤꯁ ꯀꯥꯗ꯭ꯔꯤꯉꯩꯗ ꯃꯥꯅ ꯍꯥꯟꯅ ꯆꯠꯆꯕ ꯑꯣꯏꯔꯝꯂꯕꯗꯤ ꯄꯔꯕꯤꯟꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯈꯔꯗꯤ ꯂꯩꯔꯕꯅꯤ꯫ ꯋꯥꯍꯩꯗꯨꯃꯛ ꯇꯥꯗ꯭ꯔꯒꯁꯨ ꯑꯎꯕꯗꯪ ꯎꯈ꯭ꯔꯕꯁꯨ ꯄꯨꯛꯅꯤꯡꯒꯤ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯝꯒꯗꯕꯅꯤ꯫ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯕꯤꯖꯌꯥꯅ ꯈꯟꯖꯩ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯑꯩꯁꯦ ꯑꯉꯥꯡꯕ ꯃꯆꯨꯁꯤꯅ ꯏꯍꯦꯟ ꯍꯦꯟꯅꯕꯨ ꯄꯛꯆ ꯃꯥꯜꯂꯦꯗ꯫ ꯈꯟꯅ ꯄꯔꯕꯤꯟꯕꯨ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯕꯣꯏ ꯎꯖꯕꯣꯏ ꯇꯧꯔꯗꯨꯅ ꯊꯣꯔꯛꯏ꯫ ꯁꯨꯁ꯭ꯔꯤ ꯄꯨꯖꯥ ꯃꯐꯝꯗ ꯍꯥꯏꯐꯦꯠ ꯑꯃꯁꯨ ꯂꯩꯊꯣꯛꯎꯔꯕꯅꯤꯅ ꯕꯤꯖꯌꯥꯅ ꯍꯜꯂꯛꯄꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6:30 ꯇꯥꯔꯦ꯫ ꯌꯨꯝꯗ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯒꯗꯕ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯅ ꯑꯅꯧꯕ ꯂꯥꯛꯄ ꯃꯃꯥꯟꯅꯕꯤ ꯈꯔꯅ ꯉꯥꯏꯍꯥꯛ ꯂꯩꯊꯈꯤꯅꯕ ꯍꯥꯏꯔꯛꯄ ꯐꯥꯎꯕ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯦꯜꯂꯛꯂꯕꯅꯤ꯫ ꯌꯨꯝ ꯌꯧꯔꯛꯄꯗ ꯄꯔꯕꯤꯟ ꯍꯜꯂꯛꯂꯝꯗ꯭ꯔꯤ꯫ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯅꯤꯡꯉꯥꯏ ꯑꯣꯏꯗꯦ, ꯃꯍꯧꯁꯥꯅꯤ꯫ ꯈꯖꯤꯛꯇꯪ ꯈꯟꯖꯥꯟꯅꯔꯤꯕꯗꯤ ꯐꯤ ꯍꯣꯡꯗꯣꯛꯂꯁꯤꯔꯥ, ꯍꯣꯡꯉꯒꯨꯝꯁꯤꯔꯥ ꯑꯁꯤꯈꯛꯅꯤ꯫ ꯈꯟꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯄꯤ꯫ ꯕꯤꯖꯌꯥꯅ ꯈꯟꯖꯩ, ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯂꯥꯛꯄꯒꯤ ꯍꯥꯏꯐꯦꯠ ꯃꯆꯣꯏ ꯇꯥꯔꯝꯕ ꯁꯝꯁꯤꯡ ꯑꯁꯤꯗꯤ ꯉꯁꯥꯏꯗꯒꯤꯕꯨ ꯍꯦꯟꯅ ꯐꯖꯔ ꯃꯥꯜꯂꯦ꯫ ꯂꯦꯛ ꯍꯥꯏꯐꯦꯠ ꯆꯥꯔꯛꯄꯒꯤ ꯊꯣꯠ ꯂꯥꯎꯔꯕꯤ ꯈꯖꯥꯏꯗꯨ ꯌꯦꯡꯂꯒ ꯈꯟꯖꯩ꯫ ꯉꯁꯥꯏꯅ ꯀꯦꯗ ꯀꯦꯕ ꯑꯇꯥꯛꯅꯩ, ꯍꯧꯖꯤꯛꯅ ꯍꯦꯟꯅꯕꯨ ꯅꯦꯆꯔꯦꯜ ꯑꯣꯏꯔꯝꯂꯦ꯫ ꯐꯤ ꯍꯦꯛ ꯍꯣꯡꯒꯗꯕꯗꯨ ꯉꯥꯏꯍꯥꯛ ꯑꯣꯠꯂꯩ ꯄꯥꯂꯩ ꯇꯧꯗꯨꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯆꯦꯞꯊꯣꯛ ꯆꯦꯞꯁꯤꯟ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯗꯨꯅ ꯂꯩ꯫ ꯑꯁꯣꯏꯕ ꯈꯔ ꯑꯃꯨꯛ ꯁꯦꯝꯖꯤꯟ, ꯑꯋꯥꯠꯄ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯤꯟ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯄꯨꯡ 8 ꯈꯤꯇꯪ ꯍꯦꯜꯂꯝꯂꯦ꯫ ꯀꯥꯟꯅꯗꯦ, ꯆꯥꯛ ꯊꯣꯡꯗꯣꯛꯂꯨꯔꯒꯦ ꯈꯟꯗꯨꯅ ꯐꯤ ꯍꯣꯡꯗꯣꯛꯄ ꯍꯧꯏ꯫ ꯐꯨꯔꯤꯠ ꯑꯉꯥꯡꯕꯁꯤꯗꯤ ꯍꯣꯡꯗꯣꯛꯂꯔꯣꯏ꯫ ꯐꯤꯌꯥꯟꯗ ꯂꯩꯔꯤꯕ ꯃꯂꯞ ꯇꯧꯔꯕ ꯐꯅꯦꯛꯇꯨ ꯁꯦꯠꯅꯤꯡꯗꯕ ꯑꯃ ꯐꯥꯎꯏ꯫ ꯎꯄꯨꯗꯒꯤ ꯐꯤꯗꯨꯐꯣꯡ ꯀꯥꯏꯗ꯭ꯔꯤꯕ ꯐꯅꯦꯛ ꯑꯉꯥꯡꯕꯗꯨ ꯑꯣꯏꯅ ꯁꯦꯠꯆꯤꯜꯂꯤ꯫
ꯃꯤꯡꯁꯦꯟ ꯌꯦꯡꯂꯨꯕ ꯉꯛꯁꯝꯗ ꯄꯥꯎꯗꯔꯅ ꯈꯖꯤꯛꯇꯪ ꯅꯥꯟꯊꯣꯛꯅꯤꯡꯕ ꯐꯥꯎꯏ꯫ ꯍꯥꯏꯐꯦꯠ ꯄꯥꯔꯞꯅ ꯊꯥꯖꯤꯜꯂꯤ, ꯉꯛꯁꯝꯒꯤ ꯐꯖꯕ ꯍꯥꯏꯐꯦꯠ ꯌꯦꯡꯖꯩ꯫ ꯑꯄꯤꯛꯄ ꯐꯤ ꯃꯆꯥ ꯑꯃ ꯌꯥꯟꯕꯣꯏ ꯏꯟꯕꯣꯏ ꯇꯧꯔꯗꯨꯅ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯊꯤꯗꯣꯛꯂꯕ ꯆꯥꯛꯁꯤꯡꯗꯨ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯝꯂꯝꯂꯒ ꯐꯃꯨꯡ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯏ꯫ ꯐꯃꯨꯡꯗ ꯍꯤꯞꯊꯗꯨꯅ ꯄꯣꯊꯥꯅꯤꯡꯕ ꯐꯥꯎꯏ, ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯤꯞꯆꯟꯗꯨꯅ ꯐꯖꯕ ꯃꯌꯦꯡ ꯇꯥꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯃꯣꯔꯥꯗꯨ ꯆꯤꯡꯁꯤꯜꯂꯒ ꯐꯝꯃꯥꯡꯗ ꯐꯝꯃꯤ꯫ ꯄ꯭ꯔꯕꯤꯟꯒꯤ ꯒꯥꯔꯤ ꯃꯈꯣꯟ ꯇꯥꯔꯛꯏ꯫ ꯄꯣꯔꯣꯞ ꯇꯧꯕ ꯈꯣꯟꯖꯦꯜꯗꯨ ꯚꯥꯞꯅ ꯇꯥꯖꯩ꯫ ꯌꯥꯝ ꯐꯖꯩꯀꯣ꯫ ꯕꯤꯖꯌꯥꯅ ꯅꯣꯛꯐꯦꯠ ꯇꯧꯖꯒꯦ ꯈꯟꯖꯕ ꯇꯟꯖꯥꯗꯨꯗ ꯊꯣꯡꯗ ꯗꯪ ꯗꯪ ꯊꯤꯜꯂꯛꯄ ꯃꯈꯣꯜꯗꯨꯅ ꯅꯣꯛꯄ ꯅꯪꯍꯧꯗꯦ꯫ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡ ꯍꯥꯡꯇꯣꯛꯏ꯫ ꯍꯦꯛ ꯃꯥꯌꯣꯛꯅꯕꯗ ꯄ꯭ꯔꯕꯤꯟꯅ ꯑꯍꯥꯟꯕ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯄ꯭ꯔꯕꯤꯟꯅ ꯊꯣꯏꯗꯣꯛꯅ ꯊꯧꯁꯥꯗꯅ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁꯠꯀꯤ ꯑꯆꯥ ꯑꯊꯛ, ꯃꯅꯥ ꯃꯁꯤꯡ, ꯍꯩ ꯔꯥ ꯀꯤꯍꯣꯝꯁꯨ ꯌꯥꯎꯏ ꯄꯥꯏꯕ ꯊꯨꯡꯕꯣꯏ ꯊꯨꯡꯗꯕꯣꯏ, ꯃꯈꯨꯠ ꯆꯟꯕꯣꯏ ꯆꯟꯗꯕꯣꯏ ꯇꯧꯔꯗꯨꯅ ꯈꯣꯡꯊꯥꯡ ꯊꯨꯔꯞ ꯊꯥꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯁꯤꯗꯤ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ꯫ ꯊꯕꯛ ꯆꯤꯟꯃꯟꯈꯤꯗꯅ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯐꯥꯎꯕ ꯊꯛꯅꯕ ꯃꯇꯝ ꯐꯪꯗꯕ꯫ ꯆꯥꯛ ꯑꯃꯨꯛꯇ ꯍꯥꯟꯅ ꯄꯨꯔꯛꯎ, ꯐꯤꯔꯣꯟꯒ ꯀꯣꯟꯅ ꯍꯣꯡꯒꯦ꯫ ꯉꯥꯡꯅ ꯄꯣꯠꯌꯥꯝꯗꯨ ꯇꯦꯕꯜꯗ ꯊꯅꯝꯂꯒ ꯕꯦꯁꯤꯟꯗ ꯃꯈꯨꯠ ꯍꯥꯝꯕ ꯆꯪꯈꯤ꯫ ꯕꯤꯖꯌꯥꯁꯨ ꯕꯦꯕꯥꯔ ꯑꯣꯏꯅ ꯌꯥꯜꯂꯝꯕ ꯑꯄꯤꯛꯄ ꯐꯤ ꯃꯆꯥꯗꯨ ꯁꯠ ꯊꯅꯝꯂꯒ ꯆꯥꯛ ꯂꯧꯊꯣꯛꯄ ꯆꯪꯈꯤ꯫ ꯃꯕꯥꯅꯤꯃꯛꯀꯤ ꯆꯥꯛꯇꯨ ꯄꯨꯂꯞ ꯄꯨꯊꯣꯛꯇꯨꯅ ꯊꯝꯂꯦ꯫ ꯃꯥꯡ ꯑꯣꯟꯁꯤꯟꯗꯨꯅ ꯆꯥꯕ ꯌꯥꯅꯕ ꯁꯦꯝꯗꯨꯅ ꯊꯝꯃꯤ꯫ ꯍꯥꯟꯅ ꯊꯜꯂꯝꯕ ꯇ꯭ꯌꯨꯕ ꯂꯥꯏꯠꯀꯤ ꯃꯉꯥꯜꯗꯨꯒꯤ ꯃꯊꯛꯇ 200 ꯋꯥꯠꯀꯤ ꯕꯜꯕꯇꯨꯁꯨ ꯊꯥꯡꯒꯠꯂꯤ꯫ ꯕꯤꯖꯌꯥꯒꯤ ꯃꯤꯠꯌꯦꯡꯗ ꯉꯥꯜꯂꯝꯕ ꯃꯩꯉꯥꯜꯗꯨꯗ ꯃꯥꯡꯅ ꯂꯩꯔꯤꯕ ꯁꯪꯕꯥꯅꯕ ꯃꯆꯨꯒꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯂꯤꯕ ꯆꯥꯂꯨꯛ ꯑꯅꯤꯗꯨ ꯐꯥꯎꯕ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦ ꯈꯜꯂꯨꯔꯤ꯫ ꯕꯤꯖꯌꯥꯅ ꯍꯥꯟꯅ ꯐꯝꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩ꯫ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗꯗꯤ ꯄ꯭ꯔꯕꯤꯟꯒꯤ ꯋꯥꯍꯩ ꯈꯔ ꯇꯥꯅꯤꯡꯕꯅ ꯈꯣꯏꯔꯥꯡꯕ ꯑꯃ ꯏꯐꯥꯎ ꯐꯥꯎꯔꯤ꯫ ꯆꯥꯛꯇ ꯏꯁꯤꯡꯗ ꯂꯨꯞꯁꯤꯜꯂꯨꯕ ꯏꯉꯝ ꯉꯝꯗ꯭ꯔꯤ꯫ ꯄ꯭ꯔꯕꯤꯟꯅ ꯃꯥꯌꯣꯛꯅꯅ ꯍꯦꯛ ꯐꯝꯊꯔꯛꯄꯒ ꯏꯁꯤꯡꯖꯥꯎ ꯃꯆꯥ ꯑꯃꯇꯪ ꯆꯤꯡꯁꯤꯟꯕꯒ ꯏꯔꯣꯏꯅꯅ ꯕꯤꯖꯌꯥꯗ ꯌꯦꯡꯂꯛꯏ꯫ ꯕꯤꯖꯌꯥꯁꯨ ꯄ꯭ꯔꯕꯤꯟꯗ ꯌꯦꯡꯂꯛꯏ꯫ ꯄ꯭ꯔꯕꯤꯟꯅ ꯍꯧꯔꯞ ꯇꯧꯕ ꯈꯣꯟꯊꯣꯛꯇ ꯍꯥꯏꯔꯛꯏ, ꯆꯠꯊꯣꯛꯄꯗ ꯂꯤꯠꯂꯨꯕ ꯐꯨꯔꯤꯠꯇꯨ ꯍꯜꯂꯛꯑꯗꯤ ꯁꯠ ꯍꯣꯡꯗꯣꯛꯄ ꯌꯥꯗ꯭ꯔꯣ? ꯑꯌꯨꯛ ꯐꯤ ꯅꯨꯃꯤꯗꯥꯡ ꯐꯤ ꯈꯪꯗꯕꯗꯨꯅꯤ ꯑꯩꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯕꯁꯤ꯫ ꯅꯆꯥꯁꯤꯡꯁꯨ ꯅꯪ ꯂꯧꯗꯅ ꯆꯠꯊꯣꯛꯎꯔꯒ ꯃꯐꯤ ꯍꯣꯡꯗꯣꯛꯀꯅꯤ ꯑꯃꯠꯇ ꯈꯪꯗꯦ꯫ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯦ, ꯌꯨꯅꯤꯐꯣꯔꯝꯗꯨꯒ ꯑꯗꯨꯝ ꯇꯤꯚꯤ ꯌꯦꯡꯉꯝꯃꯤ, ꯁꯥꯟꯅꯔꯝꯃꯤ꯫ ꯅꯣꯏ ꯅꯃꯥ ꯅꯆꯥꯁꯤꯡꯁꯦ ꯁꯨꯛꯌꯦꯡ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯕꯤꯖꯌꯥ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯃꯤꯍꯨꯟꯗꯤ ꯇꯤꯡ ꯇꯤꯡ ꯆꯣꯡꯂꯛꯏ꯫ ꯁꯥꯎꯁꯨ ꯁꯥꯎꯅꯤꯡꯉꯤ, ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯤ꯫ ꯇꯧꯐꯝ ꯈꯪꯗꯅ ꯄ꯭ꯔꯕꯤꯟꯗ ꯌꯦꯡꯂꯛꯄꯗ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯐꯤ ꯃꯆꯥ ꯑꯃ ꯏꯟꯒꯦꯁꯨ ꯍꯥꯏꯗꯦ, ꯐꯨꯔꯤꯠꯅ ꯉꯛꯁꯝ ꯂꯥꯎꯔꯒ ꯀꯣꯠꯆꯔꯕ, ꯐꯤ ꯍꯥꯏꯐꯦꯠ ꯊꯥꯗꯣꯛꯆꯔꯗꯤ ꯅꯣꯏ ꯃꯉꯥꯏꯔꯦꯅꯦ ꯐꯖꯕ꯫ ꯕꯤꯖꯌꯥꯅ ꯑꯣꯟꯅꯔꯕ ꯋꯥꯈꯜꯒꯤ ꯂꯥꯟ ꯃꯌꯥꯝꯗꯨ ꯊꯦꯡꯅꯕꯗ ꯍꯩꯅꯤꯡꯗ꯭ꯔꯕ ꯆꯤꯟꯕꯥꯅ ꯈꯤꯇꯪ ꯏꯇꯟ ꯇꯟꯊꯅ ꯅꯣꯛꯈꯤꯕꯗꯨ ꯄ꯭ꯔꯕꯤꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯃꯤꯅ ꯉꯥꯡꯂꯒ ꯅꯣꯀꯦꯝ ꯍꯥꯏꯒꯦꯝ, ꯃꯤꯗꯤ ꯎꯁꯤꯠꯇ꯭ꯔꯦꯅꯦ꯫ ꯄ꯭ꯔꯕꯤꯟꯒꯤ ꯇꯥꯏꯑꯣꯟꯅꯕ ꯀꯂꯞ ꯇꯧꯕ ꯈꯣꯟꯖꯦꯜꯅ ꯊꯥꯕꯗ ꯅꯤꯛꯀꯦ ꯇꯧꯔꯕ ꯕꯤꯖꯌꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯞꯅ ꯐꯥꯊꯔꯒ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯌꯥꯎꯗꯕ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯕ ꯈꯣꯟꯊꯣꯛꯇ ꯕꯤꯖꯌꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯐꯨꯔꯤꯠꯁꯦ ꯄꯛꯆꯕ꯭ꯔꯥ ꯍꯪꯒꯦꯅ ꯊꯑꯣꯏꯅ ꯍꯣꯡꯗꯣꯛꯑꯝꯗ꯭ꯔꯤꯕꯅꯤ꯫ ꯑꯩꯅ ꯍꯪꯗ꯭ꯔꯤꯉꯩꯗ ꯅꯪꯅ ꯍꯥꯟꯅ ꯐꯖꯩ ꯍꯥꯏꯔꯛꯀꯗ꯭ꯔꯥꯅ ꯉꯥꯏꯔꯤꯕ꯫ ꯍꯧꯖꯤꯛꯐꯥꯎ ꯉꯥꯏꯔꯤ, ꯀꯩꯗꯧꯁꯤꯒꯦ? ꯐꯤꯗꯣ ꯅꯪ ꯎꯗ꯭ꯔꯀꯥꯟꯗ ꯁꯨꯏꯅ ꯍꯦꯛ ꯏꯟꯗꯕ, ꯅꯪ ꯂꯩꯔꯀꯥꯟꯗ ꯇꯤꯡꯈꯠꯇꯅ ꯍꯦꯛ ꯏꯜꯂꯕ, ꯑꯗꯨꯗꯔꯥ ꯐꯖꯩ ꯍꯥꯏꯗꯣꯏꯁꯦ? ꯃꯇꯨꯡꯗꯗꯤ ꯈꯪꯖꯔꯅꯤ ꯑꯣꯖꯥ꯫
Pravin gyan khangta tabagum tawi. Bijiyana kezage ngatharakpada mano waisinbi khre khanglai. Mabanimak tumin leinai wa amata ngangnade. Bijiyana lukthadana charang khangdana sikli charambado Pravina tumin yengi. Bijiyadi sukyang jinglakte. Bijiyada magi wakan khangong hong utpudusu hainadaboy kariboy tawduna kantharubada haifet nungba pharokpa matawdu losinbu oina mamai leithokharga makut hama chachibagi maithongdu Bijiyana ohowi. Tumpham kada Pravina khudaina khut taithokna tamlapna changaklibi Bijiyada yenglaga naton amtang sangna chingkhatlaga hairai. Ngasigi henjang si hawi thawai yaungna thongba mali. Bijiyana tapna khumlai. Hauni nupana ngangbada nupina khumi haidana yamna saudai. Aina sukum hek khumdradi hauni. Pravin Bijiyagi manakta nakna changsilai. Bijiyabu munna yenglaga nokthorai. Bijiyagi thamoina khanjaki nupa oibagi akanno haitana kaya hanna thamoibu pothapam khanghandrabasu mikup amatang nokhiba thamoi masak khangbiba minuktudani punsi subba manak lejaningliba. Anisuwa wari masa asigi mamingna ningsinglakpa. Numidang wairanggi somyangnaraba numitki mangal ningtham kalen tainaramdagi una kenkraba upalsing inglap sikliba leptaba nungsit yengluba uruba khudingmakta nunghonlakliba pungsidagi nangthokpa ingam ngamlaktabagum tawbasi ngasi nong nini sure. Yausang thaban naksilakle khallubra khalludabra khangbu khangde kujeng painaduna suning nakhiba thabalsu ningsinglai. Thabalgi manganda leitadraba wakhalna matabu ngaijaki. Ngasisu ngairoi haibri natte mathang ningsinglakpani. Inau ngauthokpa irang langba wakhal maraksida mami sami tarai. Aina thamoi sokna haikiba leikongi kamini kusumgi leinamna haraba leikokta aibu thadokpino punsigi aroba miku phawba nanakta leijage. Masu nungsina haiki nangbu punsigi thadokloi nahak yauduna ai hingba ngamloi. Ningsingle mabu kamdawrumdage khalui aibu ningsingbirangadra. Kaphoi mapal khungul melai anauba layon marakta mabu inau ngangna urakpagum tawi. Thamoina maning tamna nisingjabasu dai leigadrani. Punsida thengrakhiba thokdokpu ningsingnamde hairaba mahaktu minamba natrani. Nungsikhiba kayabu nungsidre hekta hairaba mahaktu micheni. Fajade haina khigadra kijadna chenba. Aidi haisini wakhanna lalubadi leite thamoina mabu nungsidre haibadi ngamloi. Mahak masang mari sukre aisu isa ahum leire. Marakta yamna tangna mabu ui. Pije chakcha mahuk sagum yamna chiksili nali. Aina magi khwaidagi marabu phabani khalibadi masamdu hanagum adumak bung laubaduni machu sangbani khangi. Adubu musimuna lek lauriba masamdu yamna hena ningkhijari. Masasu nulthokte. Ataya yengnarabadi mahakti phibam karimata hongde haibi yai. Mahak urubda aikhoise chahi yamle haiba kauthukali. Nongma Tarun Kumar office ta lai
Mari phiyam yamna thina hongle. Mabuk nothokpada nate, siraisu yongna tangle. Poksu ningthin haure. Maya su lanthokpagum tawduna sakpham phawba hongmadawna tawre. Chandelda posting takhibadagi kuire ukhidaba. Head office ta thabak khara lei haiduna lakpani. Aikoi kadasu changlakpani. Aigi pung inau no matang tho'ubanara mahak ubada atoba wari sage khalude. Matam amagi marupni mahak tinabadagi aikoi ga sutinakhiba. Matam dogi wari machetan na poi phagi oi aina hairui. Tarun kamdaurige. Matam se adam hogi ko sahi su adam yamai. Wakhal sidi sum nauduna lehobara kainom tauri. Tarun hoibu hanurabra naha oribro matam sibo. Hanuba yade kainone. Sahi gi wakhangde aina ubis yaurise. Wakhalda Jagajit Chitra hogi nungsiraba gazal sing laga aise sahi trai pani pakhangi thamoi palaga sahen bi kanabu wakhalda una nopet tawdran laibani hailaga lanthok laba mayadu higattuna phak nothorai aikoi sunoi tarun khoida nong nobel amakak waiba chatlubada magi hingkolda pahoba mana masing gamla da satlauba mamal yamlaba atangba lei makhal suna satlaubodo ningsinglai yumyada mawong tana hauba lehaugi makhal hayaina cingbagi haigi haikal makhong sit nana lehaubodo magi thamogi mamini magi nandraba khojin Nandraba pijet punsigi lanthengdani maithonga wakhalga khenabana chungwawni sadani sonbi mabu ngayak awa nungai wari kaya sanaraw matungda kuina unarudraba marupsing mathang unarangkhige haiduna yangna chatkre ehwina nangi gulab sidi ontongna phajareda yamna nungsina anikaksu sab manana salini Lera iyo sema lupa sam yang kaipi phajadra upis karakpada lambi de yolambani pamjaman kaduna hentokpa ngamdraba phai phajaba laina pung nungahali awuba khudingmapu wakhal nakthohali lei thabana khwaidigi matam sangna punsibu nungahali haiduni khangde bina hoidi phajabasu hande hanubusu leite Wakhal sumaithongsu inau tanauduna lei ital hek tantharubasi inau ubada hekta tekhali bema mapok phawba haidumi inaudi isemana hek angthokpasina awalbanine leitabaga awatpagi landa kanagi lei kanagi keba sangbaga ngamapot natri ise khoidi ise magi fizol dugu kadai chatoino Ini hoida soraki poeng amatang pithu ge tawbani ubusta amu halakhidoini saluki ko isemana ngangna thoki aisu aigi sokrida phamthabada mangairi mahak dong launa hek phaurai atopa department da deputation oina chatkhibadagi absorb tawkhibani aikhogi director unaba lakpani haiduna kanano amaga launa boy haina boy aikhogi karom la lakpani aina kawi tamo ngayaktang changbira ko udabasu kuire kamdauri bage nungai bro obina khangdeda nungai haigadra sidana kharabu komi adadi haidana bu kanade pung 7-9 da kabana ayamba halak posu midang thengna ngamnaba adum thengnari hai tare ado angang singdi kari kadai yolakraba isanapi amakak yawbadugidi thoina wadre nupa anidudi laknaba ngamdre lail su pau yade class de ayamana 7 ni manauduna 6 ni masidi class 10 pass tawre
ꯑꯩꯒꯤꯗꯤ ꯅꯨꯄꯥ ꯑꯅꯤꯗꯨꯅꯕꯨ ꯈꯔ ꯐꯩ, ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯀꯌꯥ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯕꯤꯅꯥ ꯍꯣꯏꯅ ꯑꯣꯏꯖꯕ ꯍꯦꯟꯈ꯭ꯔꯦ ꯀ꯭ꯂꯥꯁꯇꯤ, ꯑꯩꯒꯤꯗꯤ ꯑꯍꯟꯗꯨꯅ ꯀ꯭ꯂꯥꯁ 8 ꯀꯥꯕꯗ ꯃꯉꯥꯏꯔꯤ꯫ ꯑꯗꯣ ꯇꯥꯃꯣ, ꯋꯥ ꯑꯃ ꯍꯥꯏꯒꯦꯅꯦ꯫ ꯍꯥꯏꯌꯨꯅꯦ, ꯀꯔꯤ ꯋꯥꯅꯣ? ꯑꯗꯨꯕꯨꯔꯣ ꯇꯥꯃꯣ, ꯅꯍꯥꯟꯅꯦ ꯑꯩꯁꯦ ꯑꯉꯥꯡꯁꯤꯡꯒ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯔꯣꯖꯥ ꯌꯦꯡꯉꯨꯕ꯫ ꯑꯁ ꯀꯌꯥꯝ ꯅꯨꯡꯁꯤ! ꯇꯥꯃꯣꯁꯨ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ, ꯑꯁꯦꯡꯕ ꯌꯥꯝꯅ ꯌꯦꯡꯍꯟꯅꯤꯡꯉꯤ꯫ ꯑꯩꯗꯤ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯦ, ꯌꯥꯝ ꯅꯨꯡꯁꯤꯖꯥꯠꯅꯤ, ꯇꯥꯃꯣ ꯌꯦꯡꯉꯨꯅꯦ꯫ ꯌꯥꯝꯅ ꯑꯉꯛꯄ ꯃꯤꯑꯣꯏ ꯑꯃꯒ ꯏꯔꯥꯏ ꯂꯥꯏꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛꯄꯨ ꯕꯤꯅꯥ ꯍꯣꯏꯗꯤ ꯁꯤꯅꯦꯃꯥꯒ ꯌꯦꯡꯉꯤꯕꯣꯏꯔꯦ? ꯑꯩꯈꯣꯏꯗꯤ ꯁꯤꯅꯦꯃꯥ ꯍꯥꯏꯕ ꯋꯥꯔꯤꯗꯨꯐꯥꯎ ꯄꯟꯈꯤꯗꯕ ꯆꯍꯤ ꯃꯁꯤꯡ ꯈꯪꯗ꯭ꯔꯦ꯫ ꯏꯆꯥ ꯃꯔꯤꯒꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄ, ꯁ꯭ꯀꯨꯜ ꯊꯤꯟꯕ, ꯍꯤꯡꯈꯣꯜ ꯁꯝꯕꯟ, ꯀꯅꯥꯏ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤ ꯉꯝꯅꯕ ꯆꯦꯟꯕꯗ ꯑꯃꯨꯛꯁꯨ ꯅꯣꯛꯏ꯫ ꯁꯤꯅꯦꯃꯥꯅ ꯑꯩꯕꯨ ꯌꯦꯡꯍꯧꯗꯧꯗ ꯉꯥꯏꯔꯦꯗ ꯕꯤꯅꯥ꯫ ꯅꯪꯒꯤ ꯇꯦꯕꯜꯗ ꯂꯩꯔꯤꯁꯤꯗꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟꯂꯥ? ꯀꯗꯥꯏꯗꯩꯅꯣ? ꯑꯩꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄꯅꯤ, ꯂꯨꯄꯥ 150 ꯄꯤ꯫ ꯑꯅꯤꯈꯛ ꯁꯥꯠꯂꯤꯁꯤ ꯎꯕꯗ ꯐꯖꯃꯟꯈꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯂꯩ ꯊꯥꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣꯅꯦ? ꯕꯤꯅꯥ, ꯅꯪꯁꯤꯗꯤ ꯌꯨꯝ ꯄꯥꯟꯕꯒ ꯏꯍꯩ ꯍꯩꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦꯕꯨ꯫ ꯀꯥꯟꯅꯕ ꯍꯤꯟꯖꯥꯡ ꯑꯣꯏꯅ ꯊꯥꯕꯅ ꯐꯠꯇ꯭ꯔꯣ? ꯒꯝꯂꯥꯗ ꯊꯥꯅꯕꯅꯤꯗ꯫ ꯒꯝꯂꯥꯗꯣ ꯀꯣꯕꯤ ꯊꯥꯎ, ꯍꯪꯒꯥꯝ ꯊꯥꯎꯑꯣ꯫ ꯑꯩꯒꯤꯗꯤ ꯍꯤꯡꯈꯣꯜꯁꯨ ꯌꯥꯝꯅ ꯐꯩ꯫ ꯒꯝꯂꯥꯗꯁꯨ ꯀꯣꯕꯤ ꯄꯔꯦꯡ, ꯍꯪꯒꯥꯝ ꯄꯔꯦꯡ, ꯃꯔꯣꯏ ꯅꯄꯥꯛꯄꯤ, ꯅꯥꯀꯨꯞꯄꯤ, ꯀꯅꯥꯒꯤ ꯃꯣꯔꯣꯛ ꯃꯌꯥꯡꯕ, ꯇꯤꯜꯍꯧ ꯆꯅꯝ, ꯂꯩꯅꯒ ꯍꯦꯟꯅ ꯐꯖꯄꯣꯠꯇꯦ꯫ ꯀꯥꯟꯅꯕꯗꯤ ꯌꯥꯝꯅ ꯍꯦꯟꯈ꯭ꯔꯕ꯫ ꯄꯪꯒꯅꯨ ꯕꯤꯅꯥ, ꯒꯝꯂꯥꯗꯨ ꯂꯩ ꯊꯥꯖꯤꯟꯗꯨꯅ ꯃꯥꯡꯍꯟꯒꯅꯨ꯫ ꯑꯗꯣ ꯇꯥꯃꯣ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯌꯥꯗ ꯍꯧꯕ ꯆꯨꯝꯕꯩ ꯄꯥꯝꯕꯤꯗꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯄꯨꯡꯉꯝꯃꯅꯤ꯫ ꯃꯄꯥꯟ ꯁꯥꯠꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯐꯖꯔꯝꯕꯅꯤ꯫ ꯅꯣꯡꯃ ꯇꯥꯃꯣ ꯍꯣꯏꯒꯤ ꯏꯆꯟꯅꯨꯄꯤ ꯂꯨꯍꯣꯡꯂꯝꯗꯥꯏꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯛꯄꯗ ꯑꯩꯅ ꯆꯨꯝꯕꯩ ꯃꯄꯥꯟꯗ ꯉꯥꯎꯕꯗꯨꯗ ꯇꯥꯃꯣꯅ ꯐꯖꯕ ꯆꯔꯣꯡ ꯑꯃ ꯍꯦꯛꯄꯤꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯤ꯫ ꯑꯁ ꯕꯤꯅꯥ ꯏꯕꯦꯝꯃ, ꯃꯗꯨꯒꯤ ꯆꯨꯝꯕꯩ ꯄꯥꯝꯕꯤꯗꯨꯅ ꯄꯥꯜꯂꯛꯀꯗꯕ ꯃꯌꯥꯝꯗꯨꯅ ꯄꯠꯄꯒ ꯄꯨꯝꯕꯒ ꯀꯦꯜꯂꯛꯀꯗꯕ ꯃꯌꯥꯝꯗꯨꯒꯤ ꯈꯜꯂꯨꯕꯗ ꯃꯄꯥꯟꯒꯗꯨ ꯌꯦꯡꯕꯒ ꯍꯥꯏꯔꯨꯔꯅꯨ꯫ ꯑꯉꯥꯡ ꯅꯥꯔꯅꯤ ꯍꯥꯏꯗꯅ ꯆꯥꯗꯅꯕ ꯁꯦꯟꯅꯕꯗ ꯊꯕꯛ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯂꯣꯏꯅ ꯌꯥꯟꯊꯠꯂꯁꯤꯔ ꯈꯟꯕꯅꯤ, ꯑꯗꯨꯗ ꯁꯝꯕꯜ ꯑꯣꯏꯅꯗꯤ ꯐꯅ ꯀꯥꯟꯅꯔꯤ ꯍꯥꯏꯗꯅ ꯊꯝꯕꯅꯤ꯫ ꯑꯗꯣ ꯑꯩ ꯗꯥꯏꯔꯦꯛꯇ ꯑꯃꯨꯛꯇ ꯎꯅꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯄꯨꯡꯌꯥꯡ ꯌꯥꯡꯅ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯕ, ꯅꯨꯡꯉꯣꯟꯕ ꯇꯔꯨꯟ ꯀꯅꯥꯒꯤ ꯃꯍꯥꯛꯀꯤꯁꯤ ꯄꯨꯡꯊꯩ ꯍꯦꯛ ꯊꯩꯗꯣꯛꯈ꯭ꯔꯒ ꯅꯤꯡꯁꯤꯡꯂꯛꯄ ꯑꯃꯕꯨ ꯂꯩꯔꯦ꯫ ꯅꯣꯡꯃ ꯃꯔꯨꯞꯀꯤ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯅꯤ ꯐꯪꯒꯗꯕ ꯀꯨꯏꯗ꯭ꯔꯕꯗ ꯃꯔꯨꯞ ꯀꯥꯏꯔꯦ ꯍꯥꯏꯗꯨꯅ ꯑꯦꯖꯦꯟ ꯂꯣꯠꯈꯤꯕꯗꯒꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯗꯨꯅ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯤꯕꯤ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯉꯔꯥꯡꯗꯤ ꯏꯆꯥꯅꯨꯄꯤꯅ ꯁ꯭ꯀꯨꯜ ꯀꯥꯕꯗ ꯄꯥꯈꯪꯅ ꯏꯟꯅꯕꯅ ꯈꯥꯡ ꯉꯝꯗ꯭ꯔꯦ ꯊꯤꯜꯂꯨ ꯍꯥꯏꯗꯨꯅ ꯊꯤꯜꯂꯨꯕꯕꯨ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯄꯥꯈꯪ ꯑꯃ ꯐꯥꯎꯕ ꯎꯔꯛꯇꯦ ꯍꯥꯏꯗꯨꯅ ꯏꯆꯥꯅꯨꯄꯤꯗ ꯆꯩꯔꯨꯕꯕꯨ ꯃꯐꯝ ꯌꯥꯝꯈ꯭ꯔꯖꯥꯠꯅꯤ ꯆꯥꯛꯅ ꯆꯥꯛꯅ ꯂꯦꯞꯍꯧꯔꯤꯕ ꯑꯩꯉꯣꯟꯗ ꯅꯣꯛꯇꯨꯅ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯛꯄꯁꯨ ꯌꯥꯎꯏ ꯍꯥꯏꯔꯛꯏꯅꯦ꯫ ꯈꯪꯗꯦꯗ, ꯄꯥꯈꯪ ꯎꯔꯛꯇꯕ ꯇꯥꯡꯀꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ꯫ ꯄꯨꯟꯁꯤꯁꯦ ꯅꯨꯡꯕꯨ ꯅꯨꯡꯁꯤ꯫ ꯏꯃꯥꯟꯅꯕꯤꯗꯨꯗ ꯑꯩꯅ ꯅꯣꯛꯇꯨꯅ ꯍꯥꯏꯈꯤ, ꯊꯃꯣꯏꯗ ꯂꯩꯕꯗꯨꯅꯤ ꯎꯒꯗꯕꯗꯤ, ꯊꯃꯣꯏꯕꯨ ꯂꯩꯇ꯭ꯔꯕ ꯂꯩꯔꯁꯨ ꯎꯗ꯭ꯔꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫